Akaspan Imphal, Wahengbam Washington na pau pajeri, ahan bada maroi ba pau. Manipur ki Vidhan Sabha Kendra mangagi polling station tareta hayang amukhan na bhot hatan naragani. Intensified Mission Indradhanus 4.0 Manipur da ngasidagi haukre. Manipur da haukiba tha khara gi manungda khwaidagi hantaba changda ngasi COVID-19 positive oiba supnagi mioi manga khak thengnaki positive oiba mioi amata sikhide. प्रधानमंत्री नरेंद्र मोदी ने ngasi रशिया की राष्ट्रपति व्लादिमीर पुतिन का टेलीफोन दा यूक्रेन की फिबम की मतंग दा खनखरे अमसुंग लानाई मेडिकल कॉलेज सिंह की अपन बसित की चादे यांखई सरकार की मेडिकल कॉलेज सिंह दा लौरी व सेनफम को मानहनबा सरकार न वारेप लौरे Laibak asida hojik oiba COVID-19 gi phibam masigi yanglага tabiriba singna laisat asidagi ngakthok na ba makhagi niyom singa singak na satpi na ba haijeri vaccine kap yar ba mipung kudingmak sungsoi shoidena vaccine kapthok piu face mask upiu social distancing sungsoi shoidena ngak piu amadi khutcha sengna hamdok piu mai mit sengna tathok piu hojik mapung oiba pau Election Commissioner Scheduled Tribe की विधान सभा केंद्र मरी की पोलिंग स्टेशन तरुक अमदी थौबाल जिला की पोलिंग स्टेशन अमदा हयेंग अमुक हन भोट थादनबा लौथोखरे हयेंग अमुक हन भोट थादनगदोरिबा मफमसिंग अदुदी सेनापति जिला की पोलिंग स्टेशन अहुम 47/49 ngamju 49/4 यांगखुलेन अमसुंग 49/51 माउमारफी उखरुल जिला की पोलिंग स्टेशन अहुम 44/45 Ukrul E2, 45/25 Kalahang amasung 45/31 P B amadi Thobal Jilagi 34/9 Wangjing Hodamba polling station ni Bot Thadanaba ayuk pung taretagi hauraga nungthil pung mari phawchathagani Intensified Mission Indradhanus 4.0 Manipur ngasidagi haukre masiga loinana media sensitization program amsu pangthokre Imphal की Family Welfare Services की Conference Hall the Mission Nadu State Mission Director National Health Mission Manipur Dr. N. Samjai na hogdokhi राज्य की Directorate of Family Welfare Services अमसुंग State Health Society Manipur na punna sinba thawram aduda wangangbada Dr. Samjai na mission asigi makhada hidak kap hogdaba mirol binupi sing amasung pokpadagina sahi ani phawgi manungda leiba angangsing hidak kapthok khawnaba appeal tawri Magnhai, Missalasi Hogdokpaga Iroinana, Media Sensitization Pangtok Pimaro Pandamdi, Missanasi Makada, Hidaka Payaraba Mipum Kudimak, Hidaka Toknaba, Mediagi Tonga, Paujel Pinabani. COVID pandemic, Lapadi, Suki Matic restrictions in Lake Pope the Mary Bangang the Gina, Sahi and Niva, Aduga pregnant women since immunization, Manipur Natana, in the Agio and Amna low, 60-65 and at a woman with it. Adubu, vaccine preventable or Lena since vaccines appeared at the Natopong me and Natanga in the Tapi Vitumina, we must cap the Viatavani. Mama, Mapa, or the singer, or Ida Kapo the Wangansing, not like a Hida Kapa the Sito or High Vatarish, Masidi Oraga. Every guitar Madi the game Mahogany, and me guitar and need the game Mahogany. Harry Bessie Hatamam Satazagani, other than with only sing down maternity. Harry Bumi saying, your woman more. Thauramdugi Nungi Warol Pireduna State Immunization Officer Dr. T. Manihar Singhai, Tankak Ahum Tonga Pangtok Kadoriba, Miss Nasigi Makada, Ahan Batankakta, Angang Lissing Mari Sahum Subna Mari Amasung, Mirol Binupi, Lissing Amasani Tarahondoi, Tikat Hadok Nabapandam Tamli. Hidak kapagi tabag sayol amasum na satagani magna hai ani super round April marida aduga ahum super round na me ani da pangtokani Mission Indradhanus 4.0 ashi Senapati Jila yaudana Raija sigi Jila kudingbakta pangtokani masigi damak tongan ba butsing hangdoktun thamle Dr. Manihar na hai Laibaki oina intensified Mission Indradhanus sahi asigi February tareta haukrabani adumoinamak Manipur gidi mikhal laiba maramna khara thengthana ngasidagi haubani
Intensified Mission Introduce 4.0 gi makhada COVID laisak na maramoiduna makhoi gi routine immunization kapang amahugdraba sahi ani phawgi gi manungda leiba ngangsing amasung mirol binupi singi immunization none jila gi tongan ba mapham sing Longpi Leisong Part 1 Satudai amasung Gwangram khulsing da ngasi chathakre Sandel jila da sungasi program asi CMO gi office ta hawdokhi Lal nanglaba Ukraine dagi halakpa Manipuri mahiroi ahum ngasi Imphal gi Bir Tikendrajit International Airport ta thunglabaga loinana Kendra gi mapal thoram amasung Siksa Rajya Mantri Dr. R.K. Ranjan Singh na taram na okre ngasi Imphal da thunglakiba mahiroi ahum adugi manungda nupi masa ani aduga nupa masa ama yauri makhoi sing asi Operation Ganga gi makhada Imphal da porkhibani Imphal Airport ta mahiroi sing adubu okladuna Dr. Ranjan na paumi sing da hai Manipuri gi mahiroi sing asoyangam yaudana raija sida halakpa amasung makhoi bu okpagi tanja phangba si nungai ba poi mangna hai Russia na Ukraine gi mathakla landana ba warep laukraba matung Bharat na Operation Ganga gi makhada leibak aduda lebe Bharat macha sing yumlon na ba leibak sing dagi hondorak na ba thorang kaya paikhatki mahiroi sing adu Ukraine ga yumlon na ba leibak sing da yamna wana yorok laba matung Bharat ta akhanaba aeroplane sing na porakhibani mangna hai Ahan bada laibak aduda Manipur macha samri rom lairamba yai haina panaramba adu kupna thijillaba matung mahiroi lising amagi mathakta laire haiba khangle makhoi sing adubu akhanaba flight singda puthorakna ba honari haujik phawbada tangkak ahum lakthokna Manipur macha kuntaret Ukraine dagi puthorakre Bharat macha sing asoyangam thokhandana laibak asida porakpa haibasi sarkar gi lengdaba phirepni mahakna hai Koi maitai masa khara sumida koi survey tawmo tanda phangmi se about 400 students advan phangmare da hojikti about 1000 leire asiso koi ngasi dagi special year lead tawno na bodari koi yam ngai ngasi koi sa hum tumare atai Delhi da lei smai tawna koi na Manipur gi masin kaya no se koi identify tawno namda first phase da igonda laki basi 12 Manipuris leire namadu Poland da koi border cross to gale adagi last ta igonda laki se 6 ama adu so cross to gale mai wana loi cross to hakane India gi hek le ho citizen puting ma koi safely puthokna ba intention ni Sivasena Manipur State Unit ki President and Tombina Hairi Handak Pangthokiba Vidan Sabha Mikhalda su tawduna lairiba lalhauba kharana Mikhalda phongna thoraktuna EVM machine singda nataba pambai sijna ke hairibadu laibak thibani Imphal da dolgi office ta pangthokpa paugi miphamda wangang bada Shri Tombina hai sarkar ga su tawnariba lalhaulu khudingmak vote khomba amasung vote thadabagi hak lai adu moinamak Nampu Shasanda Kulai Sizina Duna Vote Thada Hanbagi Thawong Adudi Ganatantra gi oiba thawongda akaiba thokhanbani United People's Front UPF amasung Kuki National Organization KNO ga sarkar ga suspension of operation su tawnabagi matam tha tarani thoi amaga su changdokre masi tha sigi amadagi hauraga mathang sahi gi February 19 phawba chanaragani hairi tabiriba pawasi Akashvani Imphal dagini Manipurda haukiba tha khargi manungda khwaidagi hanthaba sangda ngasi COVID-19 positive oiba supnagi miyoi manga khak thengnaki positive oiba miyoi amata sikide raijagi haksel bibanga thokpa cherolamada hai ngasi punna sample chamapal kuntra test obada miyoi manga positive oiba thengnaki makhoi singadugi manungda kakching jila dagi ani Bishnupur Imphal East amasung Ukhrul dagi amamam yauri ngasi gi oina positive oibagi chang sada sinodasmik mangani Malem ki nupi ki numiti mangwai nana Rashtrapati Ramnath Kovind na nupi singda yaipa paujel piri ma ki paujel da Shri Kovind na hai ngasi di Bharat ki nupi singasina makhoi masagi khunai gi amadi laiba ki oiba thabak thoram singda singtha ningai oiba thokdang lauri nupi singbu masa maromdom lepsa bangam hannaba makhoi da ahenba shakti pibagi tangai fadaba dusu Rashtrapati na panki Hayang pangthokadoriba malemgi nupigi numit palangi mangoinana kendragi mapal thoramam sung Siksa Rajya Mantri Dr. R.K. Ranjan nasu miyamda maruaina nupi singda yaipa paujel piri mahaki paujelda Dr. Ranjan na hai nupi samajbu manaba thakta thamba makhoida sakti sinaba masa maromdom lepsa bangamhanba pukning leitana wakhal khanthaba ngamba malemda shanti porakpa ngamba amasung malemgi sel thungi phibamda chawba thodang lohonbagi tangai fadaba lai
มาเลมกินุปีกินุมิดมาร์ชนิปันนลักปดาไอนัถึงครบะกอร์กอมกี publicity committee นะมียามได้ใหญ่เพื่อเป่าเจลปีรีกอร์กอมกี publicity committee นะทกปะเจรอลมาดาไฮนุปีนุปะมาเนนักคุณไฮดาหิงมินนับนะตุงกวยเปตุงลำจัดอมาเซมบังมกันีไฮเบซียูเอ็นนามยักเชงนะปุกลีนุมิดาสินะลักปดานุปีโอยบิสิงบูมานับคุณไฮอมากิปุนซีมาหิงดาปรักปะไฮเบซียามนามักตังไงฟเดไฮนะชูเจรอลดุดปลีCancer laina ki matang da thijin bagi technique sing ki matang da sayol amachumna chathagada ba hands on training and workshop ngasi dagi Manipur University da haukre University asigi biotechnology department amadi multidisciplinary translational biotech research foundation ka punna chenba training kam workshop asi lausingu haksel amasung molecular biology ki lamda technical know-how amasung research ke thabak hena khumang choksil hannabagi pandamda pangthokpani hands-on training aduda mahairoi sing research scholar sing amasung college faculty singna sharuk yari Council of Higher Secondary Education Manipur na logba Higher Secondary Examination lisingani kunithoi gi parikya center sing laukthokle mari lainaba singna covid laichet manung asida Mahiroi singda soyangam thokhandana parikya ningthina pangthokpa yahanaba darkar laiba thabak sing lokhatnabasu council gi secretary gi cherol amana hairi IGR South ki makhada Assam Rifles ki Mantripuki battalion na ngasi Imphal East jila gi Wairi khulda gym gi khusu khulai ka marum yanthokre polam singadu Assam Rifles ki civic action program gi makhada yanthok khibani Akasbani Imphal dagi pau tabiri Pradhanmantri Narendra Modi na ngasi Russia gi Rashtrapati Vladimir Putin ga telephone da wari sanaduna Ukraine da oiriba phibang bi matang da khanakre pau kharana hai Rashtrapati Putin na Sri Modi da Ukraine amasung Russia gi kangbuna wari sanabagi matang da chu paudam lakhi minute yankhairom wari sanakhiba duda Sri Modi na Putin da haujik chathariba wari sanariba dugi mathakta Ukraine gi Rashtrapati Volodymyr Zelensky gasu hakthengna wari sanana ba takshin ki sumi yauna Ukraine gi mafam kharada miyoibagi muningsi gi yengduna ceasefire laukthokhiba dugi damaksu Sri Modi na thagat pa phongdokhi sumi dagi yariba makhaya thuba matamda Bharat macha sing sungsoi soidana puthorakpagi tangai phadaba adusu Pradhan Mantri na pankhi Sri Putin na Pradhan Mantri da makhoibu asoyangam yaudana puthorakna ba hona bada pibe aba mateng pumnamak pigani haibagi thajaba su pirakhi Mapal Thoramantri S. Jaishankar na hairi Operation Ganga gi makhada ngasi akhanaba aeroplane tareta Bharat macha lising amachani hena laibak asida porakani ngarangsu akhanaba aeroplane singna Ukraine ga yumthang nariba laibak singdagi Bharat macha lising ani hena laibak asida porakhi masiga loinana February 19 da Operation Ganga hokhiba matungdagi haujik phawbada lal nanglaba Ukraine dagi Bharat macha lising 15 hena laibak asida puthorakre Pradhan Mantri Narendra Modi na hairi Lanai Medical College singi apunba sitki chada yankhai sarkar gi medical college singda lauriba senphumga manahannaba sarkar na warep laure masina lairaba amadi mayai oirapa thaki mahairoi singda kanaba phanghangani Janna Aushadi Kendra sing chalairiba miyoi sing amasung scheme masigi beneficiary singa ngasi video conferencing gi khutangda wari sanabada Sri Modi na hai cancer TB diabetes amadi thamoi gi laina gumba sing layeng bada darkar laiba hidak langthak Janipan henbagi mamal kendra na hantahalle manghai haujik miyoi koti yankhai hena Ayushman Bharat Yojana na konsinba ngamle miyoi koti ahumena scheme masigi kanaba phangba ngamle PM National Dialysis Program na lupa koti sangma yankhai kanba ngamkre khu tang sinba amasung hidaki mamal hantahanba sina lupa koti lising tarahumdoi kanba ngamle loisilakpada COVID-19 dagi ngakthok na ba COVID vaccine kapthokpa face mask upa phuttaruk lapna na laiba khutsa amadi mai mit taru tarana thamba haiba asamba thawong singa singak na chatpina ba amuk hanna ningsing jari aroibada moroiba pau amuk hanna Manipur gi Vidhan Sabha Kendra manga gi polling station tareta hayeng amuk hanna bhot thadanargani intensified mission Indradhanush 4.0 Manipur danga sidagi haukre Manipurda haukiba tha kharagi manungda khwaidagi hanthaba sangda ngasi COVID-19 positive oiba supnagi miyoi manga khak thengnakhi positive oiba miyoi amata sikhide
प्रधानमंत्री नरेंद्र मोदी नंगसी रशिया की राष्ट्रपति व्लादिमीर पुतिन का टेलीफोन दा यूक्रेन की फिबम की मतंग दा खनखरे अमसुंग लनाई मेडिकल कॉलेज सिंह अपुनब सीट की चाद यांखई सरकार की मेडिकल कॉलेज सिंह दा लौरिबा सेनफम का मानहन्नबा सरकार न वारेप लौरे पाउ लोइजरे